Indian Record Society Manipur State Branch na hauji Manipur da thoiba ising sauksiga mari leinana thakna ba chana na isingi awabe si yumthong khudi maduri khudong sa da leire maramaduna aikogi water purification koi filtration haidare ko sigi machine sina lekai da lamda mathok ta ba mafam singda red cross ta pau haibiro adugo loinana aikoi mafam duda la kan da mayam da afaba thakna na bisin ti na bagi adu mi thorang lu akoi lokat sake akoi na contact to bu ya bada akoi MG avenue da leiba akoi office ta haibi ba su yare or na thagna telephone number ka haibi akoi secretary na telephone number ma ai hand jage adu zeida ab mayam na ring to biro akoi du khud ta lakse telephone number Mayamna ising da ka leiba matam da thakna sana ising da ka leiba matam da 9436280617 da contact to birak pa yani amuka hanna haijage 9436280617 or 8575476366 8575476366. Thank you.